Sahi tare ki nupi masa izat manghalambagi wathok oikhre. Lamlai police ki manung sanba nongada makha lekai de class 4 tamlebi sahi tare ki nupi masa ama lekai gi makhura thokpa sahi taraga tarurom suraba mana izat manghalambagi wathok oikhre. Thaudo adu senaba police na farba accuse adu namairakpam Gobaras Erais Mupen Apokpa Doren Kawi nupi masa adu Gobaras ki yumda tuition tawbani imung manungi mi leitabagi khudong sablorgi izat mangan khibani nupi masa adu na mayumda kaptuna selaglaga mapada tambadagi khangnar khibani nupi masa adu Jenims medical checkup sathakhrei police na pamdaba thodok thoktunaba police na ngak sengrai nisu pawks na makhatari yamna khudong thiningai oiba Manipur gi mafam kharada thokiba positive oikibagi mayamna share tawjarake positive oire test tokre Manipur University da multitasking staff oina leiba Thawal Moijing degi miyo ama COVID-19 positive oibri Manipur University complex pumba cantonment zone oina lakthokre loinana ma kanakna mamiyo singsu test tawnaba lakhatkre mara asida kombi thingel lekai degi Chusampur da leiba private clinic ama da thabak tawba miyo ama su positive oibedegi imung manung yauna ma kanakna mamiyo singsu lakhatkre loinana Rims Hospital da attendance oiba miyo ama positive oikraba matung section thorang lokhatpa oina hospital asida leiriba staff sing COVID-19 positive oiba yaubra haibadu khangdoknaba swab test tokre hairiba sigi manung hospital asigi medical superintendent su test tobod yauri test ki result asi ngasi athengbada khanglaba yai hairi meraksida state asida khwaidagi nongna miyo nifuga ma positive oibadigi apunba confirm case masing lisingani ga hompu sukre adubo laiset asidagi phagalakpa masing lising maga samri ga taraga nipan yokre active case na satruka nifuga nithoi oiri hanu su pawsna makhatari atopa maroiba paw amana mo positive oiraba mapa masa ani quarantine center da matam kuina thambibadagi pena khidrei Thawal district ki manung sanba Thawal leba YK College ta hangba quarantine center amada quarantine tawduna leba mapa masa anima positive oirakpadagi matam sana hospital puduna layeng bidabadagi miyamna pena khidrei positive oiraba mapa masa ani asi Thawal texam dagini mama masa ani asigi manungda mapa asi handak Delhi de spinal cord operation tawrubane masigi matungda mapa masa anima YK College ta hangba quarantine center da quarantine tawduna lerakpane mapa masa ani asi ngarang test tawbuda positive oire have khangmangam khiedubo mari leinaba authority na quarantine center adudagi makhoi anibo lokhat piduna hospital da pubidana ngasi nungthul pung ani phawba thamlaki haidi miyoy amata na mapa masa ani adugi manakta sangbiyu haiba yakhidaba loinana makhoibo hospital phawba pubinaba ambulance amadi atai gari na singba amata leitabadagi ngasi nungthul pung ani phawba leirakhibane masigi matungda CMO Thawal na athuba miyeng sangduna ngasi nungthul pung ani khara helakpa adu waida mapa masa ani asi lokhatuna mari leinaba hospital da makhataba layeng sathakre haina su pawsna makhatana fongdorokli atopa yamna luriba paw mana musai kunrom gi mauna ama mangkhre Thawal district ki Thawal police station gi manungsana leiba Thaudam awang laikai di sei kunrom na ngai diba mauna ama mafang khangdana mangkhre haina police gi phangba paw mana haidi mangkhriba mauna adugi maming elangbam ningol maisnam ongbi kansi Elias thoi sei kun mapureba maisnam thongambane thongamba Thaudam awang laikai digi maisnam sana jawbigi masanupane thongambana thasigi sachet kunga mathoida Thawal police station taroko missing report ki matung ina ma ki nupi kansi thasigi sachet kungi ahing pung mapan makai trum taba matamda yumdagi thokibdagi ngasi phawba thibam khangna lerakli thoi marep wangi kulai kuchu oiraga mamai koidanai masamui tena kai yumdagi thokiba matamda komla masugi phanek setki ping masugi slipper ama tongki hairi kanagumana thingnabi robade manakna police station singda amadi imung munungna paw pibiyo haina su paw sna makhatana fungdorakli atopa maroiba paw amana mu mahairoi loop amagi hangi president amadi lab diagnostics ki employee amasum positive oire rims ki staff sani gi yankai test tokre status da COVID-19 positive oiba migi masing nong monong mi hengalakli ba sigi manungda lamda masigi maming leiraba mahairoi loop ama oiriba MSF ki hanangi president positive oibda yaure hairi hanangi president singarang numidang test tawda positive oida haba khanglakhiban spouse na makhatari paw sina lusilakpada mayamna amung hena mamut tanaba lockdown gi satna kamun sing mayamna ungtang hana share tawjaramge lockdown total lockdown hokhrei satna gadaba singsu lokthokhrei COVID-19 nga mari lenyana ngasi nungthul pung ani digi Manipur pumba total lockdown sathaba hokhrei ahan bagi oina tha asigi sejat kuntra phawba sathagadaba total lockdown asigi sana kalon singsu lenga ki chief secretary su oiriba state executive committee gi chairman Dr. J Suresh Babu ngasi lokthokhrei
ngasi lauthokiba chana kaulonsing asigi matung ina mathau taba polamsing yum da yahonaba thabak tawriba miyoi sing konsiloi sangom yoliba sing konsiloi lekai da mathau taba polamsing yoliba retail dukan sing konsiloi tawbutabo ayuk pung taruk tagi ayuk pung tara faw numaijing numit natana atai numit khudingi hangbi khudung saba laigane gari satok sasin yaroi miyam gi polam sing puriba gari sing mauziri madi jesami lanthok ansin yagani satok sasin tawgadoriba gari sing driver amadi handleman amamamdigi henba yaroi hospital nursing home clinic amadi dispensary sing thong hangani pharmacy sing thong hangani medical laboratory sing thong hangani veterinary hospital yauna masigi mari leneba sing thong hangani post office thong hangani yum de LPG yoholiba sing mathau tawgani agriculture ga mari lenaba thabak thoram sing lockdown asina konsiloi bank sing thong hangani ATM sing thong hangani print and electronic media sing konsiloi courier service private security service food processing unit sing su lockdown asina konsiloi hairi ana ayeke mari leneba lanai gari sing satok sasin yagani masida sanga gi yawgani ana ubasana kolon asida komthokpa yawkhiba thabak sing mari leneba employee sing satok sasin tawbada athingba leiroi lainga ki office sing thong hangani tawbutabu under secretary yawna under secretary gi mathakta leiba rank sing office kagani adubu sara tara attend tawgani treasury office mathau tawgani hanasu pawsina makhatana phungdoraklen thank you